I will say I don't owe an apology. Apology tofam thokte aduga tawsu tawroi atamna na aingonda personally legal notice ka tharak pasidi tasengna aigi fundamental rights aigi constitutional rights to aigi pura violate tawboina ko adagi local media laiba media mayamna koigi aingonda Assam Rifle gi lawyer amana aingonda habirapa legal notice ki matungina kamain tawbono na hangbira edu da ayambai media da su national media mayam da su loin phongdok sakre adom Manipur mayam Praja Pumnamk Thammoi ai Mahesh na phongdok ningi madudi karino haiba matamda moina haribase apology taw lale hayu, but I will say I don't owe an apology. Apology tofam thokte aduga tawsu tawroi ai ain gi oiba ai Indian law Indian constitution phajana ngakna chachagani aduna ai reply phajana pizagani thengnagani aduga hojik akoi aina haribaduda ai samaksu ai regret amta leite maramdi karigino hai matamda hojik Manipur sida hojik thoiba mayam se lairibase loising loyada kaidorige dadi kamana kana kai wari kaidorige loi khangnaraba ngatani sugunuda makoi gi battalion na komaina gari khamjangi Kwakta da maitai ahum siba matamda state police force investigate toge lakpa matamda moida kamaina thingba piki adugi FIR bo lairi bane lairi mayam se loina mipum khudi ma khangnaraba ngatani adubu aina haizabadi it is like reported aigi lairi ba mayam sina sumaina akoigi Manipur Praja mayam sina sumaina haire ko aduna sigi solution am pubirau si oibra haibi question amni hangjari se sigi lairi ba mayam se solution am pubirau are they playing the major role and haizabani aduga lairi ba mayam su akoigi tasengna haire ga Manipur Praja Punamakna khangabani aduga aina su report mayam dagi loima villagers mayam dagi loina tarabani us video phanam footage mayam su urabani sida atamna na aingonda personally legal notice ka tharak pasidi tasengna aigi fundamental rights aigi constitutional rights to aigi pura violate tawboina to maramdi karigino aina hoji leijariba jaga democratic country bani democratic country sidaba aina freedom of speech exercise tawduna ai mayam gi voice amu aina mayam da ai haizabani ta aduda haiba sida haiba yadama makai aingon legal notice tharaga lale haijau adu taw haiba sidi aina kari aramba tawra aina sophisticated weapon aranba nongmai pairaga mibu hat pa changubra natraga aranba pau sandopra adu odam taraga di oiba yai ngarang du siyeng naran senada farmers ta attack tawduna huji mi asiba bani adadi yam phibam chada leiba mayam am yauri bane ba sigi da action chong lokhat piramaga di ai selu tawjage adu sigumba tawdana aina khara hairu bagi mayam gi represent tawraga bharat pumbada huji Manipur leiba ground reality si karigino hamdugi leaders to da mafamdugi authority to da complaint tabum thokpani as a citizen amoina adugi poto akoi adubok tawba yaraktraga di akoi leiba jaga se democratic country ni haiba yaduribra ai apology tawkum thokte aduga ai tawsu tawroi aduga ai chap chaba ain gi oiba constitution gi oiba chap chaba reply gani adama Manipur Praja Pumnamk haizari aduga imai be mama hoi che itai ma leibiri bada baba sing mayamna aibu thongna hapiraga ai tawri pose lande ko haidna mayamna lepi bai damakta su Maheshna kurumjari adubu tawriba lanse da achumba gi damakta lepiri ba mayam Pumnamk achumba Manipur kanda ba yadin lepiri ba mayam Pumnamk pusu Mahesh pu thongna hapi bai damakta su yam hena nungaija pokchai aduga aina tang wahai khitang thamning badi ngarangi leiriba assembly se ai matang da ikom tang haizage ngarangi tawgiba assembly session se tawkiba one day session oiragasu tawgadore haibadu yam nungai phawjagi because yamna si yam tangai phadraba tawda yadraba pot amane adubu ai ruling party su haizaroi opposition party su haizaroi aina yam nungai jadabadi suk luraba tanza sida assembly session da phambibasing se phambibasing do rajniti wala oina phambidaba rajniti wala oina phambiragadi problem se solve to sunga moy assembly session da phambiri basing do Manipuri asengba original Manipuri oina phambiraga akoi gi balebak se kandaba yade ko na phambiram ba taragadi opposition bu ero ruling bu ero khana da bida launa da bida solve to ramba yaba potne adubu rajniti wala oina phamgraba kaino yam thuna hekta lotion gre adugi su nungai da paujai maramdi karigino hai matamda parliament da launare hairo opposition laurapa ruling ne ezon tauba adudi maram chabra ne khale haibdi karino hamda moi khangjada toini haibi yai mitop ni haibe na tra amani haibi yai adi parliament gi di haijara sanoba haibdi aduda taugiba chap manaba copy do akoi gi Manipur gi da huji Manipur gi kanina thola even leaders myam gi opposition bu ruling bu ero makhoi gi marakta sumaina chap manaba parliament da tauba chap manaba ek haitare adu ngarang gi numita tawrak pasidi yam nungai jade mayam tang punjan si rajniti gi pot politics gi pot amata yaudabida akoi Manipur kanda yade hana pulak punjan minaraga ruling oiro opposition oiro pulak punjan minare haga akoi achep decision lauraga Manipur phajagraba Manipur ima leibak se angtang kanbada mayam pulap yamina si hana haijari thank you so much